ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯒꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯇꯥꯟꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕ, ꯊꯣꯏꯕ, ꯄꯥꯔꯤ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯀꯧꯕ ꯃꯔꯨꯞ ꯃꯔꯤꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯔꯝꯅ ꯑꯃꯅ ꯑꯃꯕꯨ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯎꯠꯅꯩ꯫ ꯃꯔꯨꯞ ꯃꯔꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯃꯛꯇꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯇꯣꯝꯇ ꯌꯣꯛꯆꯕꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯄꯥꯈꯪ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯥꯅꯐꯝꯅꯤ꯫ ꯆꯥꯎꯕ, ꯊꯣꯏꯕ, ꯄꯥꯔꯤ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯃꯔꯨꯞ ꯃꯔꯤ ꯑꯁꯤꯃꯛ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜꯗꯤ ꯍꯥꯏꯗꯣꯛꯅꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯁꯤꯅꯁꯨ ꯄꯥꯈꯪ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯁꯤꯕꯨ ꯈꯣꯏꯗꯥꯏ꯫ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯟꯒꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯂꯤ꯫ ꯅꯨꯄꯥ ꯃꯔꯤ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇ, ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯃꯝ ꯎꯅꯕꯗ ꯍꯥꯏꯅꯈ꯭ꯔꯦ꯫ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕ ꯄꯨꯡꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯈꯪꯍꯟꯅꯗꯦ꯫ ꯑꯍꯤꯡ ꯈꯔ ꯊꯦꯡꯂꯛꯂꯕ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯆꯞ ꯆꯥꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯧꯔꯛꯂꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯔꯛꯇꯨꯅ ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯗꯕꯒꯤ ꯃꯨꯟꯅꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯃꯐꯝꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯎꯅꯔꯕ ꯑꯗꯨꯗꯗꯤ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯅꯔꯗꯨꯅ ꯏꯁꯤ ꯁꯤꯅ ꯅꯣꯛꯅꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯕꯨꯙꯤ ꯃꯔꯧꯁꯤꯡ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯅ ꯊꯥꯒꯠꯂꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯕꯨꯡ ꯃꯔꯤꯃꯛ, ꯑꯩꯍꯥꯛ ꯃꯔꯤꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯀꯅꯥꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯜ ꯑꯩꯒꯤ ꯃꯥꯡꯗ, ꯂꯩꯀꯥꯏ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯡꯗ ꯏꯕꯨꯡ ꯃꯔꯤ ꯄꯥꯎꯈꯣꯡ ꯆꯟꯅꯕꯤꯗꯨꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯇꯥꯟꯅꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯅꯨꯄꯥꯗꯨꯗ ꯅꯆꯜ ꯑꯩꯍꯥꯛ ꯂꯩꯖꯒꯦ꯫" ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎꯔꯦ꯫ ꯄꯥꯎꯈꯣꯡ ꯆꯟꯅꯁꯤ ꯂꯦꯞꯅꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯃꯥꯏ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯄꯥꯎꯈꯣꯡ ꯆꯟꯅꯕ ꯇꯥꯕ ꯂꯥꯛꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯤꯅ ꯆꯣꯅ ꯇꯤꯜꯂꯕ ꯃꯇꯝꯗ ꯆꯥꯎꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯣꯡ ꯆꯟꯕ ꯍꯧꯔꯛꯄꯣꯏꯔꯦ꯫ "ꯇꯥꯕꯤꯌꯨ ꯏꯇꯥꯎ ꯑꯍꯨꯝꯃꯛ, ꯑꯩꯒꯤ ꯏꯄꯥꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯃꯤ꯫ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯅ ꯍꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕꯕꯨ ꯊꯥ ꯑꯃ ꯆꯪꯏ꯫ ꯂꯩꯕꯥꯛꯇ ꯇꯨꯔꯕ ꯄꯥꯝꯕꯤ ꯑꯗꯨ ꯃꯇꯣꯟ ꯀꯛꯀꯦ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯆꯠꯄꯕꯨ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯎ ꯃꯌꯥꯏꯗ ꯑꯍꯤꯡꯗꯨꯃ ꯂꯦꯛꯏ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯄꯗ ꯃꯇꯣꯟ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯍꯩꯅꯧꯗꯨ ꯌꯥꯟꯕꯅꯦ ꯃꯇꯣꯟ ꯀꯛꯄꯅꯦ ꯑꯗꯨꯗ ꯊꯥ 1.5 ꯆꯪꯏ꯫ ꯎ ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯕꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯕꯤꯔꯣ꯫ ꯑꯗꯨꯛ ꯆꯥꯎꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯔꯨꯞ ꯆꯥꯎꯕꯒꯤ ꯄꯥꯎꯈꯣꯡꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎꯈꯨꯝ ꯑꯃ ꯆꯜꯂꯛꯈꯤ꯫ "ꯏꯇꯥꯎ ꯑꯍꯨꯝꯃꯛ", ꯊꯣꯏꯕꯅ ꯀꯧꯔꯛꯏ, "ꯑꯩꯒꯤ ꯏꯄꯥꯅ ꯌꯨꯝ ꯑꯃ ꯁꯥꯔꯝꯕꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯀꯥ 12 ꯂꯩ꯫ ꯅꯣꯡꯃꯗꯤ ꯁꯨꯝꯆꯤꯠ ꯄꯥꯏꯔꯒ ꯋꯥꯏ ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯁꯤꯠꯂꯛꯄꯕꯨ ꯌꯨꯝꯌꯥꯏ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯐꯝꯗꯨꯗ ꯂꯦꯛꯂꯒ ꯅꯣꯡ ꯉꯥꯜꯂꯒ ꯑꯌꯨꯛ ꯁꯤꯠꯄꯕꯨ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯊꯨꯡꯕ ꯉꯝꯍꯧꯗꯦ꯫ ꯌꯨꯝ ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯕꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯞꯄꯤꯔꯣ꯫" ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯊꯣꯏꯕꯒꯤ ꯄꯥꯎꯈꯣꯡꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ "ꯏꯁ ꯆꯥꯎꯔꯝꯅꯤ" ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯇꯣꯛꯂꯦ꯫ ꯃꯊꯪꯗ ꯄꯥꯔꯤꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯛꯏ꯫ "ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯇꯥꯕꯤꯌꯨ, ꯑꯩꯒꯤ ꯏꯄꯥꯅ ꯏꯔꯣꯏ ꯑꯃ ꯂꯣꯏꯔꯝꯃꯤ꯫ ꯏꯔꯣꯏ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤ ꯑꯅꯤ ꯑꯗꯨ ꯁꯥꯡꯕ ꯃꯥꯟꯅꯕ ꯑꯗꯨꯛ ꯂꯥꯞꯅꯩ꯫ ꯎꯔꯣꯛ ꯑꯃꯅ ꯃꯆꯤ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯆꯤ ꯑꯃ ꯌꯧꯅꯕ ꯄꯥꯏꯔꯛꯄꯗ ꯌꯧꯕ ꯉꯝꯗꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯏꯔꯣꯏ ꯆꯤꯔꯛꯇ ꯂꯦꯛꯏ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯃꯨꯛ ꯄꯥꯏꯔꯛꯄꯗ ꯑꯣꯏ ꯊꯪꯕ ꯃꯆꯤ ꯃꯇꯣꯟꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯏꯔꯣꯏ ꯑꯗꯨ ꯀꯌꯥꯝ ꯆꯥꯎ ꯁꯥꯡꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ" ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯔꯨꯞ ꯆꯥꯎꯇꯣꯟꯒꯤ ꯃꯇꯥꯡ ꯊꯣꯛꯂꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯆꯟꯒꯗꯧꯔꯤꯕ꯭ꯔꯥ ꯆꯜꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯥꯈꯠꯆꯩ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯔ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯁꯤ ꯆꯥꯎꯇꯣꯟꯅꯤ꯫
ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯃꯇꯥꯎ ꯑꯍꯨꯝ ꯌꯦꯡꯗꯨꯅ ꯆꯥꯎꯇꯣꯟꯅ ꯄꯥꯎꯈꯣꯡ ꯆꯜꯂꯛꯏ꯫ ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯇꯥꯕꯤꯌꯨ, ꯑꯩ ꯄꯥꯎꯈꯣꯡ ꯆꯟꯖꯔꯒꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯄꯨꯡ ꯑꯃ ꯇꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯄꯨꯡꯗꯨ ꯌꯩꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯃꯅꯥꯎꯗ ꯇꯥꯡ ꯊꯥꯔꯝꯂꯒ ꯄꯨꯡ ꯃꯔꯨꯗ ꯑꯃꯨꯛ ꯌꯩꯒꯦ ꯆꯠꯄꯗ ꯄꯨꯡ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯇꯨꯅ ꯄꯨꯡ ꯃꯔꯨꯗꯨ ꯌꯩꯔꯨꯕꯗ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯆꯥꯎꯇꯣꯟꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯋꯥꯍꯪ ꯈꯔ ꯍꯪꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯃꯤꯠ ꯈꯠꯅꯩ꯫ ꯃꯔꯝꯗꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯆꯥꯎꯇꯣꯟꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯅ ꯉꯝꯈꯤꯕ ꯌꯥꯗꯦ ꯑꯁꯤꯅꯤ꯫ ꯏꯇꯥꯎꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯄꯨꯡꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯎꯅ ꯁꯥꯕꯅꯣ? ꯆꯥꯎꯕꯅ ꯍꯪꯂꯛꯏ꯫ ꯆꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯕꯥꯖꯤꯅ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯍꯨꯠꯂꯒ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯕꯥꯖꯤꯅ ꯂꯣꯏꯔꯝꯕ ꯏꯔꯣꯏꯒꯤ ꯃꯋꯨꯟꯅ ꯇꯤꯡꯕꯅꯤ꯫ ꯇꯤꯡꯕꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯏ꯫ ꯑꯗꯨꯛ ꯆꯥꯎꯕ ꯄꯨꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯕꯒꯦ? ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯄ꯭ꯔꯥ? ꯍꯥꯏꯅ ꯊꯣꯏꯕꯅ ꯍꯪꯕꯗ ꯆꯥꯎꯇꯣꯟꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯊꯣꯏꯕꯒꯤ ꯕꯥꯖꯤꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯃꯤꯗꯅ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯂꯧꯁꯤꯡ ꯁꯤꯡꯕꯅ ꯑꯊꯣꯏꯕꯅꯤ, ꯂꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏ꯫